PAODAM ing tabilibisingbu ahanba maktada taramna October galena matheng konjesoina khurumjari ngasigi maruiba pauda Kuki militant singna nomai kapsilakpada moregi STPO lekhidre more tamna changsinkhiba security force singda Kuki militant singna ambush tawrakpada security personnel mari sokre Rashtriya Ekta Divas palan thorom pangthokre Land Review haiba hiramda nomagi oiba media sensitization program ama pangthoktuna khana nainakre Lunana Delhi Chief Minister Arvind Kejriwal November 2 da Enforcement Directorate na faraba yabagi akibalai hairi Mapung abe pau pizari Yamna laibak thiba thaudok amada More Police ki STPO Singtham Anand Kumar Kuki khulai paiba singna chatharakiba etekta lekhidre haiba thaudok asi ngasi ayuk pung 8:45 rom tarakpa matamda Moregi Eastern Science School ground da nauna semgatliba helipad STPO na luchingba team amana yengsinbagi khong thabak chatharingeida Kuki khulai paiba singna arapa mafamdagi sniper na kaplakpadagi Singtham Anand ginanganda panbadagi More PAC da laikanaki makha tana laikananaba Imphal dagi akhanaba helicopter na Moregi KLPAR game tagi Imphal tamna puthoraki Imphal International Airport ta pung 13:15 da thonglabaga Ras Medicity ki ambulance na mahakpu Jenims Hospital tamna puraki adubu Doctor na mahak sina yauli haiki lekhidraba Singtham Anand gi thawa yaudra hakjang Jenims mokta postmortem pangthokre hairi Nakal amulomda haiba thaudok asi thokraba matung More town gi mamangda leiba Canaan Bank amadi Chawang Faidagi Kuki khulai paiba singna amuk nomai kapsilakpadagi state force kan handuna khut thoknaki hairi More da Kuki militant singna attack chatharakpada More police station gi SDPO CH Anand nomaina pantna lekhidaba amadi nakal anida akanba maongda khut thoknabagi thaudok adugi matung IG Thimthing na luchingba DIG Jogesh Chandra SP Thauba Sachidananda amadi SP Kaksing yauna More tamna changsinkhiba state force ki team amadi AR gi team sing bongyang amadi sinam gi lonabada Kuki militant singna bomb na chingwa sijinaduna ambush chatharakpadagi Thauba CDO gi personnel mari aso apan nangkre asokpa anidi khara fibam lubadagi AR gi ambulance da palel da leiba 26 sector Assam Rifle Camp Phauba Purak Laba Matung Jiban Hospital Kaksing gi ambulance na Imphal gi Ras Medicity da pukatkre ambush tawrakpa aduda state security force amadi Kuki militant singi marakta akanba maungda athengbu phauba khutthoknaki More tamna changsinkhiba state force ki team kuntra changsinkhibada team kharadi More yauna changsinba ngamkre adumoinamak lambida panduna lehoba IG DIG amadi SP yauna gari da aso open kaya yauba amadi lambida gari yaraktabada loinana mamsilakpana maram oiraga athengbada team 13 di handorakre Nakal amaromda More da Kuki militant singna SDPO Anand harkiba thaudo asina maram oiraga state asida oirakliba law and order ri fibam gi matangda cabinet ki emergency mifum amma pangthoktuna khanakre More amasung masiga tainaba area singda crime asida chenaba sing phagatnaba joint operation chathabada cabinet na ayaba pikre masigi damak ahen state forcing Imphal dagi kokhotkre lekhidrabagi imungda lupa lakh 50 gi ex gratia pinaba amasung leihoriba imungi mioi amada chunaba thabak pibade Cabinet na ayaba pikre Central amasung state force na Palel More National Highway singda miyam chathok chasin tawbada apanba pidana basu khangankre atopa amana Wall Kukijo Intellectual Council koba loop amana lawrok pan thamangoina na handaki November tha asida achauba lan ama mayok nagani nongmai amasung nongmai maru
marang kaina thamjilu amasung seng sak paisinhanba hauro haina phongdokhiba wafamga mai lenina council asi unlawful activities prevention act 1967 gi section 3 gi makhada lone yadaba organization amani haina lauthoknaba cabinet na recommended tawbada ayaba pikre hai ngasi ayuk moreda thokiba kuki khulai paiba lalhauba singna nomai kaplakkhibagi thodok amada lekhidraba more police ki SDPO CH Anand Kumar gi mafamda state ki thakta ikai khumnanaba tawramba adu imung manung amadi lenga ki marakta yanaba ama purakpa ngamdabadagi pangthokhidre lekhidraba CH Anand Kumar genuine smokta postmortem loiraba tungda mahaki mafamda lenga ki ikai khumnaba utnabagi dama first MR da leiba police memorial complex ta puraknaba hotnabada imung manung lekai amadi miyamna lenga kayanaba ama puraktriba phawa puba yari haina thinki masina maram oiraga mahaki mafamda ikai naba utnaba hotnaramba thorang adu toki haujik lekhidraba CH Anand Kumar genuine smokta thamli ngasi moreda kuki militant singna manipur police da landaduna police officer ama hatpa ngamnibasi manipur lenga ka moreda ahenba security force thajindabadagi ngamkhibani haina more miyamna manipur lenga ki mathakta pendaba phongdokre moreda manipur police ki officer ama kuki singna hatkre haiba pau tarakpadagi manipur lenga ki thawongbu pendaba phongdokladuna ngasi numit yungba aduwaida wangjing kodompokpigi sports complex amasung lamding higher secondary school da hangliba relief center da leiriba moridagi lanjenarakpa miyamna national highway lambi paringi wangjing hairok lamkhai mapada leptuna khongjang changsinki miyam aduna moreda ahenba force thajinbiu moreda IRB battalion athubada thajinbiu state government na tumina yengduna leiba yaningde mori asi manipur state natabra haiba nachingba kholausing laukhi khongjang aduda saru yakhibi haujik wangjing kodompopi sports complex ta hangba relief center da leiribi ward number 7 dagi yandrembam ongbi PI nu leimana haikibada ngasi moreda kuki militant singna manipur police ki mathakta irailai attack tawduna police personnel ama hatpa ngamkhriba asi manipur lenga na moreda ahenba state security force thajindabadagini ngasi gi kuki sing attack aduda moreda leriba central force singna tumina yengduna lekhiba adu karigino moreda central force thambagi mathau tadre manipur lenga na moreda ahenba state force sing thajinduna maitei singi lanthum ngak chanbiu haiki moreda lemhoriba akogi yum hingol ase kanbinangai gi damakta athubata thajin biyu sentence force na koki lal hobana manipur police ta attack targo moina yengduna karigi lebiri bano sentence force lebegi damakta moreda mathau tade athuba matamda lokhopigo manipur gondona athuba matamda ahema force moreda thajin birakanda moreda leiriba police amasu akogi lehoriba hingon sambanjibu kanangai damata athubada thajin biu haidana moregi relief camp da lejariba more paja akoina government da haijari ngasi state asina Rashtriya Ekta Divas National Unity Day thoram 1st Battalion Manipur Rifles Parade Ground da Chief Minister N Birena athoiba mithung oiduna pangthokre Chief Minister mafam adu yobaga General Salute oklaba tungda contingent mapan gi parade inspection tawki ngasi gi mass pass contingent sing adubu Special Assistant Inspector General Legal Police Headquarters Netrajit Singh na command tawki ngasi gi contingent sing adudi BSF CRPF Combined Manipur Rifles Male Combined Indian Reserve Battalion Male Civil Police Imphal West Male Civil Police Imphal East Male Non-Reserve Mahila amadi nupa macha amasong nupi macha gi NCC gi contingent singni ngasi gi tharamaduna Chief Minister N Birena miyamda yaifa paujil pireduna Rashtriya Ekta Divas palan thoram asi October 2023 da chahi khudingi leibak sin batungna pangthoknari numit asibu India bu mapanga leiba leibak ama oinanaba political integration puraknabagi achauba thodang lauramba Sardar Vallabhbhai Patel gi mapok numita palan tawnari numit asibu indising anita mai dagi Prime Minister Narendra Modi gi liching makhada palan tawduna lakli Sardar Vallabhbhai Patel na matam chupada British ki supnam sasan gi mayokta lepki Indiana ningtamba phonglaba matung Sardar Vallabhbhai Patel na mapung oiba thodang lauduna refugees singbu khunda leitahan ki haiki Chief Minister na makhata aduna state government na freedom fighter gi wakalon sing adu tung induna state asigi apunbagi saktam ngaktuna chawkhatpa state ama oihenba
ohenna ba hotnari haiki ngasi gi tharo maduda Manipur Legislative Assembly gi Speaker Minister sing MLA sing Chief Secretary Director General of Police Paramilitary Force singi senior officials sing su saruk yaki Sahabat lebat mo henna mo ara lo akhando yukam goiduna amade rajniti ge puba miyengda khudum sa ko ge ngona ikoi masel musina de meram sin bagi matam adu da train kanjai apun bagi satam hena sesel hana ba amadi un safar bana andam mo henna ba positive amadi constructive way da ikoi kun sansin minasi maduna ikoi ge state si tangule da ba hena nusi sana ba state ma ko ngani Kaksing namkhai dagi chatliba tongan belambida chathok chasin tawribasing kihan khanghanduna namduna paisa munbada chenaba miyoi ama faraga kaksing police da sinakre langsai thauna kaksing convener Rajiv Khetrina thorakpa cherol amana hai langsai thauna na sinduna kaksing namkhai da kaksing praja singa khushimna duna lisang sitna chatharliba ngamkhai ngakpagi thaudang naurukpada kanaguma sakhangda bakharana asaba khulai paiduna maitegi khul ngakliba lupsingi ming sijina duna kaksing namkhai dagi minau amadi langol ta lambida achat au tawriba misam praja singbu ki henduna namfuda sel munbagi wakalakpa tatana thengnarakli ngasi su nungthil pung ama tarakpa aduwaida Tengnopal district ki manungchanna lairiba Minau village dagi yaima maring kauba misak amadagi lambida thatuna ashaba nungmai paiduna kihallaba matungda sel munkhibagi paw lakpadagi langsai thaunagi volunteer singna cheksinna thigalaba matungda makak mayum Asif apokpa makak mayum khamba Soraching wangbadagi chahi kunmari muksuba nisha sizinaba misak amana oirambadagi All Sorak Club Coordinating Committee ASCCOC gi member singa khusham naduna fagat pangam khre fagat laba miyo edu langsai thaunagi volunteer singna wahang pahanglaga ningthina bab ta haladuna work laba matungda ASCCOC gi member sing amadi Sora Jila Parishad kalonena Kaksing Police ta sinakre asigumba thohaningdaba thaudok kayana Kaksing amadi Kaksing gi akoibada nungsi chanana khundaminariba Muslim amadi naga ichi nausingi marakta yengthinaba thawong kaya tholaktanaba langsai thaunana matam chupada section thawrang loduna lakli masida Kaksing amadi Kaksing gi akoibada Laiba Club Organization amadi Civil Society Organization singna langsai thaunana Manipur miyam gi damak paikhaliba thabak tharom singbu sagotpiu haina appeal tarakli aikhoina ngasi thengnariba lan asi Manipur bu machet tana thugaina ba hotnariba Kuki refugee singi mayoktani masida kuki nataba jati khudingmangna amata oina lepminaduna Manipur gi saktam ngakminasi hainasu langsai thauna Kaksingi convener gi cherol asina makha tarakli Lakadoriba kumja lisingani kunmarida tangkak mari thokna pangthokadaba photo electoral roll gi hojik jathariba special summary revision ga mai lenana ngasi DC Thobal gi conference hall da national amadi state ki thakta recognize toraba political party singi oiba mifam ama pangthokre district election officer deputy commissioner Thobal Ahantem Subas IAS na chair lauduna pangthokiba mifam adu loshilaba tungda pangthokpa paw ki mifam amada mahakna hai lakliba January ama April ama July ama amadi October amada tangkak mari thokna pangthokadaba special summary revision gi draft electoral roll tha asigi kuntareta phongkre masiga lonena electoral roll da ming hapchinba lauthokpa semdokpagi process haure hanadagi chanaraklaba form 6 edition deletion correction tawbagi form asi mari leinaba ERO singda October kuntaretagi November 8 phawda pisinba yagani loinina lakliba November 3 amadi manga amasung December 2 amadi ahum asi special campaign date haina numit mari thamle haiba numit mari ni asida polling station singda polling officer sing legani maduda form lawthok singi thabak tawgani ngasi pangthokiba political party singi mifamda haiba numit mari ni asida makoina hapa booth level agent singsu saruk yahanbiu haiba wafam thamkre maram masina lakliba January ama April ama July ama amadi October amada jahita ni sugadaba nupa macha nupi macha singna form lobiduna nongna fongadaba electoral roll da yawhannaba tawbiu hainasu DEO Ahantem Subasna miyamda appeal tawki gi special campaign date sing sida saruk yahanbiu haiduna district election officer gi taraptagi appeal tawjaki loina na obada lairiba praja singda aroibada ina appeal tawjaning basi maru oina andakta nauna sahi 39 surakadawriba January ki tang ama April ki tang ama July ki tang ama masung October ki tang ama da
sahi 35 surakadauba mioi sing asina akhoi form mention biraga electoral roll da ningsal haunaba hona minasi haiduna ai mayamda mukahna appeal tawjari Chahi ama chupna pangthokadaba All Manipur Working Journalists Union Amjugi Golden Jubilee Celebration gi manung channa land revenue haibasida nomugi oiba media sensitization program ama District Administration Imphal West ka Amjuga khosamnaduna Major Khulda leba Manipur Press Club ta pangthokre tharmatuda Deputy Commissioner Imphal West TH Kiran Kumar All Manipur Working Journalists Union gi President Bijoy Kaksing Tabam Editors Guild Manipur gi President Khogendra Khomramna tharomgi chief guest President amadi guest of honor oina saruk yaki tharomgi saruk ama oina land revenue the Manipur Conservation of Paddy Land and Wetland Act 2014 and conversion of land gi matangda ADC ADM Imphal West Law Dr. N. Johnson Maitai amadi digitization of land records and land acquisition gi matangda AC2DC Imphal West KH Lenin Singna expert oina saruk yaduna khananai naki tharamaduda TH Kiran Kumar Hai land revenue asi basic oiba khangpham thokpa khangba yaba kaya amalai mioi baga punduna leiba hiram ama khakni mafam khuding makta hiram asigi matangda irang kaya ama thoi amadi machin manau gi marakta fauba khatna chinaba hana sunaba thoktaba nate Google Map asisu lamgi yengbagi matangda maru oina sijinai mafam ama hektada layamiba mafam amagi map sing asi sub yauduna semdok semjin tawba yade sarkar gi lam nataba mafam singda layamba thengnaragadi madu sub tawraga pata piba yai yum amagi pata onba matamda area adu da leiba mioi kaya adu hanana khanaba mathautai mabukchel sengdaba officer singna huran chithi tawuna thamambana praja singa yetnaba yaudaba nate land revenue gi matangda onaba mioi ahum leigani makhoina yamna maru oiba thaudang lauri private natraga government tongan ba department singda hendok pathona mi hapchinduna leibak Tabak tauhanba asi afaba khongthang nate mioi anina lam amagi pata ani thokna paiduna campaign lakpagi thodok kaya amasu department asina thengnei officer kaya ama pukchel sengna thabak tawba singda aranba tahanduna nungaitaba khudongchadaba kaya mayoknabasu department asida yaudaba nate maramaduna masigi hiramda khananainabagi matangda pangthoiba thoram asi yamna maru oi media person singna hiram asigi matangda praja singda khanghanbinaba honabiu amadi department asida asoiba kaya ama khanghanbiu asoiba leirabasu semdoknaba honagani haiba wafam sing thamki Cien ola kadana pitan oleh cien du per khuloi kare harine aduna sigi transmission of information sigi ataupa akoi revenue department da get lay aduna khang ba khalo ba pamina EW ng hele akoi gi school da ozana te pe hai ba akoi gi class da bai ha turi hai Amoromda Bijoy Kaksing Tabam na hai Golden Jubilee Celebration ga mai lenena ngasi pangthokliba thorom asi anirak suba oina pangthokpani land revenue asi haujik oriba fiba masigi matangda maru oiba hiram ama khakni Manipurda chingi mafam amadi tampaki mafamda land law asigi matangda customary khenaba leibana nungainadaba kaya ama thoi ngasi pangthokliba thorom asigi makha tabadasu tongan ba department singa kusamnaraga hiram kayada media sensitization program sing pangthoknaba sem sari haiba wafam sing fongdorakli United Committee Manipur UCM na sinduna ing kumza lisingani Taranipangi October thada lamdam masigi miyamna apunbagi saktam kaibiyawi haina chatkhiba rally adubu ningsinduna palan tawkhre thoromaduda UCM gi President Joy Chandra Konthaujam Manipur University gi retired professor Naurem Joy Kumar UCM gi consultative members sing Yumnamcha Dilip Kumar amadi Khomram Ratanna president members sing oina saru yaki Manipur Press Club ta pangthokhiba thoromaduda UCM gi President Joy Chandra Konthaujam na hai UCM na Manipur gi apunba saktam matam chupada ngaktuna thamgani kaidaunungda Manipur gi apunba saktam kaheloi haibasi lup asigi firepni Manipur da leiriba furup singna amatta oina punna lepminnabasu UCM na lepli karigumba aikhoi gi marakta apunbagi wakhalon asigi wangmada tawrakpa khudingmak para tambigani haiki yengsinadana leiba haibise masi lenghaku tasengna aikhoi gi
public ki side ki no ai ta bu do khong dok che maram di kari ki no ha ma tam da lenga khu ikai bu bi ne ba lenga khu ikai bu bi ba se lamdam masi ki farda sing ikai bu bi ne lamdam masi ki farda sing bu ikai bu bi re ni hai ri ba ai ko ki lenga lei hai ba se lenga nu bu ti se kari lenga nu du uprum thoi maram aduna ai koina lo less oi ba hai ba di sing gi lamdam sing da Churachandpur district ki Monglen Faidagi Tolnei Shingseng Sahini Fuhumdoi Hai Nupi Asi Ngasi Saiton Hayai Kolda Changnakpadagi Ngasi Ayuk Pung Mapan Makharom Tabada Saiton gi miyamna faraba matung Phogok Chau Ikai Police Station da sinarakre Phogok Chau Ikai Police Station gi OC Subhash Chandra Konthau Jamna Luchingba team amadi 2nd Maha Regiment 169 Battalion CRPF na nupi adu rescue tawraba matung numit yungba pung 12 tarom tabada nupi adu Churachandpur Women Police Station gi OC Chinnai Lam Gangte da tek ta kaidina sinakre hari State asida leriba miyoi masinga chanadaba mongda tungan ba laina kayana soholaktuna atopa state chungda layeng bachatnari masina imung manung aduda khudongchadaba kaya thengnari masi kamdongna kokhangadagi haibadu aikoi punna thabak tawminaba changi haina Health Minister Dr. Sapam Ranjanna fongdokre State Health Society National Health Mission Manipur amadi Directorate of Health Services Manipur anina khusamnaduna Kaisampar ki niti pai chu thekta leiba Directorate of Information and Public Relations ki auditorium da Global Iodine Deficiency Disorder Prevention Day ki tharomda mahakna hai state asida tongan ba laina layong kayana sokhaliba si matam chana kananabagi damak leiriba department singda thabak tawriba miyoi singna rules amagi makhada thabak tawnaba hotnasi ngasi pangthokliba tharom asida Food Safety Department gi miyoi sing laktriba asi ngasi pangthokliba tharom asi maru oide thumgi damak state function ama tawriba asi chatrasu yai khanbra natraga isa gi achinba thabak leibagi rai isa gi achinba thabak leiragasu miyam gi damak isa gi achinba thabak thadokpa chumbra khali hainasu fongdoki Kitan healthcare program is along with the targeted beneficiary satras within us knowledge purga chakpasi tabida I have the officers given seriously the coordination. I always advocated one thing for the program, inter coordination, which is so much very important, so much important. Masigi Tharomaduda Health and Family Welfare Commissioner Pradeep Kumar Jha, Health Services Manipuri Director Dr. Khoram Sasikumar Mangang amadi National Health Mission Manipuri State Mission Director Dr. Shomwajit Ningombamna Tharomapu amadi akhanaba mitunglen oina saru yakhi bagalena mahiru kyasu saru yakhi Kasturba Gandhi Balika Vidyalay Andro District Health Society Imphal East amasung Samagra Shiksha Secondary Manipur Homna Punna Sinduna Adolescent Program for Girls Student at School Level 2023-24 amasung RKSKAH Imphal East ki Makada Adolescent Health Day amadi Health Checkup ki thorong asi Imphal East ki Androda leba Kasturba Gandhi Balika Vidyalay da pangthokre Tharamaduda Samagra Shiksha Secondary Manipur amasung District Health Society Imphal East ki Dr. Singh amasung Adolescent Counselor Singna Androgi Kasturba Gandhi Balika Vidyalay gi nipi macha Maheroi Singh da adolescent gi sahi tangkakta thengnariba khudongchadaba sing amadi tawgadaba tawdaba kya gi matangda sandokna takpi tambiki loinena Vidyalaya adugi Maheroi Singh bu health checkup tawduna hidak langthakna singsu lemna phanganki ngasi gi tharom aduda Andro Assembly Constituency MLA former Minister Thongnaujam Syam Kumar su saru yaduna hakthenena miyamgi awat apasing yengsinki TB laina dagi ngakthoknaba amasung masibu matau karamna thengnagadagi haibagi matangda
private hospital gi staff singda wakal tahan bagi thorom ama ngasi lilongda leiba Nur Hospital amasung Amina Hospital da pangthokre District Health Society Thawal amasung National TB Elimination Program Thawal sinduna pangthokpa awareness program on public private mix on TB notification and treatment with private health facility haiba thorom aduda Thawal District ki TB control program gi nodal officer Dr. Yumnam Samin amasung district coordinator Thongam Stephena resource person sing oina wangangki awareness program aduda Nur Hospital amasung Amina Hospital gi staff nursing amadi ate staff singna saruk yaki District Administration Bishnupur apunba tengbang lop ka khusam naraga Bishnupur gi lokoi pat nakal da leiba all mini secretariat complex ta hangliba relief camp da leiba inmate chingda ngasi ningtham khudol oina blanket khudol tamkhre blanket khudol tamba aduda Bishnupur apunba tengbang lop ki secretary M Bilki amadi SDO Bishnupur L Rishikantana saruk yaki tengbang potlam pibaga mailenana SDO L Rishikantana fongdokhibada relief camp ta leiba singi awaba lengak na khangi relief camp ta leiba inmate sing asigi awaba uraduna ningol chako balak paga mailenana ngasi ningtham khudol oina blanket asi khudol tambani haiki ke masida darkar leiba awar pa leiba sing makhata na mating panghigani haiki Rongmai Naga Baptist Association RNBA Langol Tarung Amadi People's Resource Development Association PRDA Bishnupur Napunna Khusam Bishnupur District ki Manung Chanba Tira Kongsang bi Khudek pi Mamang Community Hall Relief Camp Thangalawai Awang Relief Camp Moirang Khunau Makha Lekai Relief Camp Kumbi Terakha Upper Primary School Relief Camp Talariba in Mechungda Ningtham Khudol Oina Blanket Singasi and Thokre People's Resource Development Association PRDA Bishnupur Secretary Longjam Suranjoy Assistant Secretary Dr. Huidrom Roman Amadi EED Broad Project ki Field Coordinator Soibam Bobby Yauna Relief Camp Mangada Koina Chatuna Ningtham Khudol Sing Adu Yenthoki Chahi Kudingi Pangtokuna Lakpa Thawal Okram Wang Matabada Leiba New Era Higher Secondary School gi Taruk Shuba New Era Week 2023 ki prize distribution cum Teachers Day celebration ngasi school asigi campus ta pangthokre Tharamaduda school asigi founder chairman Ningombam Ojit Singh amasung school asigi principal Thongam Kumarna athoiba mithung amasung tharamapu oiki Tharamgi saruk ama oina mariba kanabagi lanpamda thawai katkraba athoba singi maphamda athoiba mithung amadi mahairoi sing parents singa minute ani tumina leptuna Thongni Kibaga Loinana National Unity Day ga Mailenana Apunna Amata Oibagi Wasaksu Lauki Tharamasi Sahi Kudingi Oina Indoor Outdoor Sporting Competition Sing Amadi Literary Event Kayada Numitare ni Chupna Mahairoi Singi Changdam Nabasing Pangthokuna Lakibani Adubu Sahi Asigi Oinadi Leibaki Irang na Maram Oiraga Ko Scholastic Paring Kaidanaba Pangthokpani Hairi New Era Wiki Mapung Oiba Thorum Ama Oina School Ashigi Sahigi Magazine Khongthang Volume 6 Ngasigi Athoiba Mithung Singna release tauki Thorum Asigi Manung Chana Mahairoi Singi Pangthokiba Tongan ba competition singda makong mathang takiba Mahairoi Sing amadi state ki thakta district ki thakta pangthokpa competition singda makong mathang tarakhraba school ashigi Mahairoi Singda mana piduna lonena Mahairoi Singnasu oja singda angamba khudol pot piduna ikai khumnaba utki Mahairoi Singi oiba cultural program singsu utki bagalonena handak pangthokiba class 11 amadi class 12 science ki second term examination 2023 da top 10 position lawrakraba Mahairoi Singda mana mathum singsu yentoki Aam Aadmi Party AAP ki Luchingbi amadi Delhi ki Minister ama oribi RTC na haikibada Delhi Chief Minister Arvind Kejriwal bu November anida Enforcement Directorate ED na farabaya haibagi akibalei RTC na makhata na haikibada mikhaldaji BJP na AAP bu maithiba piba ngamdrabanina atopa tactics ama tawduna AAP ki Luchingba singbu maral thangjilaga phanaba hotnari November anida Kejriwal bu phanaba thawrang tawri haina tari masi Kejriwal na senja thumja tawi haibagi nate adubu BJP ki mayokta wangang bagini
Delhi Assembly Mikhalda AAP na BJP bu anirak maithiba piki amadi MCD poll dasu maithiba piki Prime Minister Narendra Modi na AAP National Convener Arvind Kejriwal bu kirabani liquor policy case ka mailena ED na Kejriwal bu wahang pahang tauki mamang dasu Central Bureau of Investigation CBI na Kejriwal bu wahang pahang chathakrabani ate opposition gi lusingba singbu phanana ba target torpa yai haina su AAP gi lusingbi ATC na makhata na haiki makhoi adudi Jharkhand Chief Minister Hemant Soren Bihar gi Tejaswi Kerala gi Chief Minister Pinarayi Vijayan amasung Tamil Nadu gi MK Stalin na chingbani AAP gi lusingba singna jail da changbada akiba leite constitution kanana hona bada sorlep tribu phawba hona khigani AAP bu loishinge haina honara pa khudingi masigi mapangal hena kankhala khigani haiki Israeli troops singna Hamas militants bo lanthengna underground compound singda attack chathakre ngasi awang thangba Gaza da changshin khiba attack aduna mioi lak nipan hena lanjina ki hairi nungmei kapna ba lepna bagi wafam Israeli Prime Minister Benjamin Netanyahu na yakhidre Gaza bu govern tawnana ba Hamas mapung phana takhai khigani haiki military operation asina mioi million Ani dasmik mari leiba Gaza gi miyambu ki ba hengat halelonena mioi lising nipan changwa hena hat khre haina Hamas control health ministry na phongdokhi ngasi di image paudam pij aroibada aribam pau amuk hanna Kuki militants na nomai kapsilakpada more gi SDPO laikidre more tamna changshin khiba security force singda Kuki militants na ambush tarakpada security personnel mari sokre Rashtriya Ekta Divas Palan Thoram Pangthokre Land Revenue Haiba Hiramda Nomag Eba Media Sensitization Program Ama Pangthoktuna Khananainakre Lunana Delhi Chief Minister Arvind Kejriwal November Anida Enforcement Directorate na Farabaya Bagi Akibalai Hari Nasigidi image paudam pijaba matang asida losinjare mi ing tabil bisingbo amuka na khurumjari